Prithvi the khwaidagi sathiba terrifying dictator karamna mahaki leibak chalaigani mahaki country bu karamna control tawi haibugi matangda akoi punna khaminasi North Korea da Mizam Praja Singh Punsi Mahim karamna lenbage nahakna khalubada akitu fawuni kadaida legani kari thabak tawgani karamna lairik pagani punnamak sarkar na decide tawgani nahak karamba fizo set kani karamba hairstyle kakkani karamna film yengani kari film yengani nahakna pairiba phone randomly loaning ba matamda screenshot lauraga makhoi manak tananaba screenshot thagani aduga nahak phone da kari tawri haiba khananaba government da yahunmani mayam bu khurumzari 1981 Miron bin Nupi among North Korea ki political prison camp number 14 Nupi adu jail da angang uki angang dugi maming Shin Dong Hyuk angang du jail da chaurakhi guilt by association gi thajabagi matung ina political crime tawrabadi mahaki imung pumba jail da thamjingani mahaki imung manung Punamak mahana tawramba crime aduna maram oiraga maki masu fauba jail da dandi fangani asina maram oiraga jail da chawrakhiba Shin Dong Hyuk North Korea government na thajabagi matung ina mahaki e sengdre haiduna makoina thajai jail laidiba mipung khudingmak sanaba marang kaide aduna maram oiraga napi sabatai amasung uchi sabatai jail asida charakna mioi lising kunmuk leirami jail gi sanna kango jail lagi chenaba honaram labadi sibagi chena fangani kanaguma nahakna jail lagi chenaba honaba plan tauba or wari sanaba taraga report tawdrabadi sibagi cherak nongmaina kapa natroga heng tawga harba mayam ehana lijariba wari asi nungai natraga nungai or anuba oina ai channel asida yengbiba khoi punamak like subscribe amasung comment or if interested oiragadi share to thopi ayaki sum motivate hoja makha mok ai izarake matek khajikka Shin Dong Hyuk na sahi 16 surakpa matamda nongma numit amada mahaki mama amasung mayamba jailagi chenaba plan tawki mahakna makhoi anina sanriba wari adu taki wari adu tabadagi mahakna report tawki matamduda mahakna tawriba adu thabak adu gyan fajina taki angang Shin Dong Hyuk mayam ngasigidi channel asi matang sida losinjare makha amok ai hapsaba namjage any comment if wari asi interested oragadi comment box ta singero makha wari ami literature ke matangi episode ta amok thunasi kainasi mayam himalaya